ꯈꯨꯔꯨꯝꯖꯔꯤ ꯁꯟꯗꯣꯛꯆꯔꯤꯕ ꯅꯣꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯔꯤꯝꯁ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯍꯨꯝ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯣꯏꯔꯝꯂꯦ ꯀꯣꯟꯁꯥꯈꯨꯜꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠ ꯀꯌꯥ ꯀꯣꯟꯁꯥꯈꯨꯜꯗ ꯂꯥꯟꯗꯥꯅꯕ ꯊꯣꯝꯖꯤꯟꯈ꯭ꯔꯦ जून 15 अयुक्ता कांगपोकपीगी डिस्ट्रिक्टकी लैमखोंग पुलिस स्टेशन कोनबा लैलन वाइफै खुल मनाक्ता नागा विलेज वॉलंटियर्स सिंगा खुथोकनाबदा सोकपनी हाइब रिम्स पुखलखिबा कुकी असोकपा अहुम लैलन वाइफै खुलदा खुलाई पाइबा सिंगी कैंपता लैबा मिलिटेंट सिंग ओरमले मखोय अहुम लैमखोंगदा लैबा मिलिटरी हॉस्पिटल दगी रिम्सता सेंट्रल सिक्योरिटी फोर्स ना लाइंगनबा पुखलखिबनी कुकीसिंगी माइकेलदगी मखोय अहुम नागासिंगना लंदारपदा सोकपनी हाइना फोंदोखिबनी अदुबु असोकपा अहुमक लैलन वाइफै खुलगी मियोय अमता ओइरमद्री लियांगमाय नागासिंगना खुंदारिबा कोनसाखुलदा लंदाबा चटपदा सोकपा ओइरमले प्रेस फंगबा थाजनिंगाय ओइबा पावगी मतुंग इन्ना ngarang nomai kapnabagi thodokta aruba fibamda nongmaina panduna sokpadagi rims pukhatlaga laying chathariba kuki ahumak mathau taba operation sing pangthokre hospital asidagi atopa mafamda laying naba chathanaba discharge toba yabagi fibam hek leibaga makhoi ahumak puthokhinaba sem saba hokre hairi rims laying niba kuki ahumak lailen wifi kuki khuldagi amatanate makhoi liangmai naga singna khundariba konsa khulda attack chathanabagi damak numit kharanigi mamangdagi lailen wifi khulda camp toraga leiba militant singni hairi militant ahumak lailen wifi khulgi khunja amata yaramdaba asina makhoi konsa khul naga village da attack tonaba lailen wifi khulda camp toduna leiba militant singi marakta yawbani hairi Maragasi da kuki khul singna konsilga laiba konsa khul konsarangi khunja singe marabak tambang ngamdaba fium amada laire kuki militant mayam ama khul asida landana ba sem saduna laikiba asina liangmai naga khul asigi khunja sing amadi lanthum khudong thiningai oiri hairi konsa khul asi kuki khul singna koishilaga laiba liangmai naga khulni hauji khul asi atopa mafam singa samnadana laire khunja sing irang marak asida khul thadoklaga atopa mafamda chatpa ngamdre khulgi mapawda laikhiba khunja sing su khulda changlakpa ngamdana leire saitu gafazo sub division ge manungda laiba mising chatruk chatre rom tamak laiba konsa khul asigi akoibada meter chani rom tamak lapna leilon wifi leilon munli kuki khul leiri mathangda leilon wifi leilon kunau saiko hamfa henzang amasung mission weng hariba kuki khul tare asina question dina lei mission ven hek lan thokpaga laima khum yawgadoribani konsa khulma atopa mafamga fawnganaba amata ngaraba lambi asi laima khum lambi ni adubu khul asi thadoktuna khunja sing chatpa yadabadagi analai amadi nomagi tangai fadaba acha athar polam sing laithok laisin tawba yadana numit machine yam shilakle konsa khuli khunja amana phongdorakpada haujiki oina khunja amana khullana chatke harigadi masa masana risks lawjaraga chatpatari mamang tha 16 da khullasigi मियोइसिंग लैलन वाइफै द फाजिंग किबा अदुदगी कोनसा खुलदगी थोकिबा मियोइ चनी रोम हौजिक खुलद चंगलक यादना सेनापति डिस्ट्रिक्ट की मखान विलेज ता चंजफम लौदना लेरी वाथोक ओरिबा लैलन वाइफै कुकी खुलसी ममांग द कोनसा खुलद विलेज टैक्स कोरमी लैलन वाइफै खुलना कोनसा खुलद लंबी की टैक्स थिगनी हाइना यानरगा कोनसा खुल विलेज अथॉरिटी ना लैलन वाइफै खुलसी कोनसा खुलगी लमखै मनुदा खुंदाबगी अयाबा पीखिबने हाइरी Deputy CM Nemchak gain from Thadokadabani BJP Langak terrorist sogat palangakni Khaidemani Terrorism ki thawong chathariba KNFP gi luchingba thangboy ki gain gi loinabi Deputy CM Nemchak gain miyam na from Thado o haina lawnadrabasu masana khangna from Thadopam thoi Nagami cham taruk tamthina hatpada KNFP Chennai haiba khangna mi hatpa fabadi lagadana FIR fawba lokhatana leiriba BJP lengak asi terrorism gi thong chathaba sing sogatpa lengak amani haruidabagi maram leite haina senior advocate Khaidem Manina akanba wafam thamlakri
Wafam masing asi loklaw bungda leiba mahak ki mayumda pangthokiba pawgi mifam amada phongdokhibani makhata na mahak na hai nagami cham taruki mihat ka mari leinana loklaw bungda leiba mahak ki mayumda pangthokiba pawgi mifam aduda makhata na mahak na hai terrorism ki thawong chathariba shuda leinariba KNFP micham singbu tamthina halaba fawda deputy chief minister Nemcha Kipgena karigumba action amata lawduna leiriba asina takpadi mahak masasu mapurobina luchingba loop asina chathariba terrorism ki thawong asi sagatli takpani terrorist luchingbagi loinabi deputy CM from haptuna thamliba asimakna leibak asi lo leitaba leibak ama oire haiba mayek sengne takli Indian Constitution ki Article 164 ki matung ina Council of Ministers singna State adugi Legislative Assembly da punna thodang lawminaga bani haiba wafam pumnamak Nemcha Kipgena thugaiduna miyamgi kholaw tadana lakli BJP asi yelhomi sing yeknaba party amani haina miyam lawrpa matamda BJP na tumin leishinba yarakloi Miyamgi ihul khangna lengak asida thabak tawgi khalabadi chinda tawgani haina leibagi mahut Chief Minister Yumnang Khemchana aranda tawba Minister Fawba lemna tharoi haina thamkhiba wafam thabak ta onthokpana fagani haina phongdorakli CM na chair laudna drug trafficking thingnabagi mifam pangthokre Manipurda ain kaina drug lalonbagi thabak chathaba amade drug sizinaba thingnaba lokhalliba khongthang sing nauna yengshinbagi mifam ama Chief Minister Khemchana chair lauduna ngasi CM secretary ta pangthokre Narco Coordination Center ki mifamada Home Minister K Govindas BJP Security Advisor yauna Police ki makok thongba official sing Assam Rifles BSF amadi CRPF ki makok thongba official kayasu sarugyaki mifamada agency singi marakta intelligence share tawduna state asida drug trafficking thingnaba hena akanba khongthang lokhatnaba Chief Minister na pauktak pikhi Mifamada law enforcement amadi security agency singi marakta drug thingnaba thabak paikhatpada henna tingbamnabagi matangdasu ngasigi mifamada kupna khanakre Chief Minister ki market gi state asi drug ki problem mayuknaba security force singi marakta henna afaba mari sagatuna drug free state ama oihangadabani haiba wafam mifamada phongdoki hairi Kamluk furup naidana amato ina leptuna Manipur ngaksi YK Dhiren Manipur ki territorial integrity ngakpagi thoramda ngasi kekrupata pangthokiba pawge mifam amada the Great June Uprising Committee ki convener YK Dhiren amato iba wakhalonda thoramasi saruk yaminaduna iramda Manipur asi kansi haina miyamda appeal tawrakre makhata na mahak na hai India langang na lamdamasibu mache thugaina bo honarapa matamda Madugi mayokta lepkiba khwaidagi achauba June 19 numit asimak haukiba me lisingani kunga humdoidagi horakpa conflict asisu kuki militant sing sijinaduna yellow furup singda landa hanbani haibasi leibak miyamda khaminaba mathau tai madumakna numit asibu kanglo furup amata oina punsinduna thoram asibu saru yaminasi haina phongdorakhi Amaranda amukongi President Sorokhaivam Sanjoyna haikibada India amadi state government na lamdamasida tangkak naina thugainaba honarakli Thawang asida state lengak na lo leitaba leibak amagumna lamdam asida terrorist singna micham kaya hatuna lo leitaba leibak amagumna leihalliba si karigino chahi ahum helaklaba irang asina maram oirega micham kaya relief camp ta leiriba sing asi kayam kuina leihankhika dawribano khang bangamdaba kaya amana society ropagi thodok sing asi kayam thokhankhika gadawri Thogliba irang asina maram oirega lamdam asida economic crisis thokduna micham kayama chara henba bank loan kayama due leiba business kayama mang takalakpa free movement kaya kuina leihanba ngamloidari bano leiba miyam na pamliba asi nakhoina CM minister khak oiba dunate miyam na pamliba lamdam asibu peace production lamdam asigi integrity ngakna santi leibna hingba punsirol aduni haina phongdorakli Government amagi na thawa do to sinai je hum chief minister oiba cabinet oiba MLA oiba do date
aduga nakoina bureaucratic legislation singjine adu judicial singjine pura man kangbi gadabne aduga central government asi main role yam kini chawra yawi state le bising jo maming tayu na lega center the blame torga lebe matam di hele mathok to haimne miyam sing ase scam kwina wandro scam kwina sondro kibum asuk kina sok laga kunai asida maset thokna tugaiba aduga kasунata bada baram sadna mogom control capsule laga kunai asida control to have natte pabli long term solution ama immediately kodakta taw have ne na koi state government of the central government miyam mun kangi aduga loina state government usinnata sarga leibagi matum so hele hajaningi aduna miyam gi lan thunga pungam da government di arthayog do government ne mandi miyam pudam magna amat to ina na koi gi natak mai ising pokhai bodo haidar ko matam do ngai matam natte na thok to miyu kalu manipur da kodakta idp sing magi area da halalo aduga sikiba akoi gi society to gi sing adugi women belu su kamu maka tan bihar mipun chatar riba se kodakta thingna bod na koi gi na leidiba sing machinery loini use to maram di mafam amadana security leiba ma mafam karadana free movement oiba free zone oiba operation bu tobungam da rescue tobungam da kunai asida asi yomba tina soli base government na koi gi yengaga kumai wena na koi layu hybrid haje akoi masel gi marakta yengthina bagi adum laba numit nataba unity oi bagi numit oi ba anagum kanglo puru amabu natra kang singa dubu madu de yengthiraga hogi bi ho nataba miyam gi ba akoi gi apun bagi saktam si ngaksen abagi damukta akoi kanana kari tori ge se matam dugi manipu miyamu sungani ku ki laiba civil society organization china kumna khangmuna mamakanda india laingakta adum labo onsin ki bunu mita sibu koi ngasi pawo yamna maru ina lawjara kanda the great june uprising unity day haiba simu thorum si pangthokpani ngasi su india na manipur gi adum labo punba saktam unity and integrity sa tugaina ba ngasi su dumak leptana honor kuduna mamakanda aukiba july adum laba megi tang ahum 2023 dagi hujik lai ba tongan ba dum laba narco terrorism mayam sina kanda sanction lai ba koi gi misham miyam indigenous peoples miyam da lan tarai ba miyam singa sigi marakta aki akang ko lai ba kanglu group nai ba gi wakhlon koi ngasi di ethnic line da kanglu group masen khana han ba gi dum la lalong kaya ama silaga lai ba singa sa masi manipur miyam na understand to hom thoi masi koi amun manatna koi kanglu unity ai sinatna kanglu group ama kaki ai interest ai aspiration da group ki ba ethnicity ki line da chala kanda kunai si kaidong ai da manglom da sengjen loi ai koi manglom da sengjen ki har ka di ai koi leminary ba hana de ki kundaminary ba ethnicity punama kanglu group punama se ama to stand to wina ba ki tangai phadabu lei ha ba ngasi di mangda targa leire maram ngasi ge juma lakaduri ba jun 18 asida su ai koi punna leminary ba group cha khuding mangna saruk yaminara kanda apun bagi unity ki aikogi thauna pangal do uthok pu numida ma gori bai tina sa lumna lawjar kanda pangthoi aduna indiana sanari ba adum laba geopolitics ki maikum upakanda manipur tu gaina bu honori bising sa masi manipur puna mangna thengnami ne ba numida sa ari ba junai tina shu amna maru oi bu numida mo oi ne koi numida sida puna sabu yamina si maikai kudimuk talaibi ba miyam puna mangna lakiduna ku pat the great june uprising unity de memorial complex sida lakpira kanda thu busing sigi ta bu mori mo kom sida haikat laikat tamna ba sinjari ba miyam ge ba jingol ba limit ase masida mayam puna mun saru ya bi wai dun obza national news muk pathukchari CJP ki makok Avijit Dip ke magonda chatharakpa attack adu RSS ja malal sikri Cockroach Janta Party ki founder Avijit Dipkena chonga ba India ki city singda mai pakna protest chathakraba matung ngarang Nagpur da makha taba oina Union Education Minister Dharmendra Pradhan resign togadabani haiba demand ke loinana demonstration ama saruyakhi mahanga Nagpur da leiba Rashtriya Swayam Sevak Sangha ki headquarter mamangda Paumi Singh duna Jaipur da pangthokiba protest cha mangwanda attack tawkiba adu RSS na insingduna hauhanbani haina malal sikhi Parmi Singh unaba aduda makha taraduna Education Minister Dharmendra Pradhan from Thadoktiba Fauba Mahak Pothakiroi Mahak Jaipur da pangthokiba demonstration da mangwanda khupang tharakiba thodok aduda chenaba miyoi adu RSS miyamna mari leinaba miyoi amani haina phangdokhi
निंगसिंग बयाई था से तरुक्तगी न्यू दिल्ली की जंतर मंतर कॉकरोच जनता पार्टी की ओइबा अहानबा डेमोन्स्ट्रेशन अदु हौरदुना अल्टीमेटम अमा सेंटर लेंगापता पिशनखिबनी यानिंगदब खोंजंग असि एजुकेशन मिनिस्टर धर्मेंद्र प्रधान फम थादोक्रिब फावबा चथखिगनी लाक्लिब जून कुंदा दिल्लीदा अमुक हना अचौब प्रोटेस्ट अमा पांगथोकनबा सिनलांगली लेबाग असिदा माहिरोय कया अमदि कैंडिडेट कया अमगी पुंसिदा अकाइब पीरिबा असि रेस्पोंसिबल लौबा मियोय अमा थोकदबनी अदुबो हौजिक फावबा कना अमतना रेस्पोंसिबल ओइबगी वाफम फोंदोकपा लेट्री प्राइम मिनिस्टर मोदीदा धर्मेंद्र प्रधान रेजिग्नेशन तौनबा अरीब चेरोल पिशनख्रबनी मोदी प्राइम मिनिस्टर की थौदान पुरप निमित लिसिंग मरी शुरे मसीदा अचौब लेबाक की ओइबा एग्जामिनेशन मरीगी चेलिक ओदुना महिरोय मंगा सुसाइड तौदुना सीबा फावबा यावख्रबनी एक्शन लौबगी मिंगदा ऑफिशियल खरा ट्रांसफर तौबना थबक लोइसिनबा यारोय महिरोय अमगी पुंसिबु यामना हंथना खनबगी थवोंगनी मंगोंदा जयपुर चथरकिबा एटेक अदुसु थबक फंगदबगी फलनी करिगुंबा मियोय अदुना थबक तौरमलबदी महाक एटेक अदु तौरकलमलोय आरएसएस ना एटेक तौदुना रेस्पोंसिबल ओइगदबनी हाइना फोंदोखी G7 की लुचिंगबसिंग वारी सानबा हौख्रे प्राइम मिनिस्टर मोदी नंगासी डोनाल्ड ट्रम्प का उनगदौरी फ्रांस की सिटी एवियानदा ngasi इंडिया की प्राइम मिनिस्टर नरेंद्र मोदी थुमखिदुना मफम अदुदा पांगथोकदबा G7 समिट सरुक यारगनी लोइनना समिट अदुगी मपुम नतबा मवोंग द तोंगानबा नरेंद्र मोदी का यूएस की प्रेसिडेंट डोनाल्ड ट्रम्प का हयेंग उनगदौरी ग्रुप ऑफ 7 हाइना खंगनबा मालिंगी ख्वाइदगी एडवांस होइरबा अमदी इकोनॉमीदा थाक वांगलबा लेबाक तरेक की ओइबा समिट अदुना चाइना इंडिया ब्राजील केन्या अमसुंग साउथ कोरिया की मियोजिंगसु सरुक यारिबनी समिट अदुदा तोंगान वाफम कया खना नैनबगी मथक्ता ईरान की लान अमसुंग यूक्रेन द चथरिबा लान लोइनना आर्टिफिशियल इंटेलिजेंस ना मालिंगी थबक थरमसिंगदा अचौब खुबम अमा कंसिलकलिबा असिगी मतंगदा याउरी फ्रांस यांखंगिथोइरक शुबा G7 समिट असी जून 15 तरह फावबा युम्बु ओइदुना इवियन लेस बेंस सिटी पांगथोकदौरी समिट असिदा इंडियाना पार्टनर कंट्री अमा ओइना सरुग्यारी फ्रांस ना G7 की रोटेशन नाइबा पीबा प्रेसिडेंसी थौ अदु पाइदुना युम्बु ओइरिबनी मसीदा यूएसए कनाडा जर्मनी इटाली जापान अमसु यूनाइटेड किंगडम सु याउरी लोइनना यूरोपियन यूनियन सु सरुगमा ओइरिबनी यूक्रेन की जेलेंस्की बु फ्रांस अखनबा इनवाइट तौदुना G7 लेबाक की लुचिंगबसिंगदा लेबाक अदुदा रशिया गा सोगनरिबा लान अदुना मरुओइबा एजेंडा ओइनबगिदमक सरुक याहनखी फ्रांस की प्रेसिडेंट इमानुएल मैक्रोन अखनना महापु इनवाइट तौखिबनी यूक्रेन की ओइना एयर डिफेंस हेना मपांगल कनहनबा लोइनना रशिया बु डिप्लोमेटिक ओइबा मवंगदा लोइनदुना लान असि लोइसिनबा होनगदौरी जेलेंस्की नमहा की सोशल मीडिया पोस्ट इरखिबा वारल अमदा ngasi G7 समिट की नकलदा यूएस की प्रेसिडेंट डोनाल्ड ट्रम्प यूक्रेन की प्रेसिडेंट जेलेंस्की अमसुंग फ्रांस की प्रेसिडेंट इमानुएल मैक्रोन उनदुना तोकाइना पुंग अमा रोमवारी सानकी हाइरी जेलेंस्की की माइकेलगी लुचिंगबा अहुमना उनखिबा अदु सोशल वीडियो अपलोड तवकी मरगसिदा प्राइम मिनिस्टर नरेंद्र मोदी अमसुंग यूएस की प्रेसिडेंट डोनाल्ड ट्रम्प ना हयेंग इंडिया के पुंगसिंगदा नुंगथिल पुंग 3:35 दा वारी सानगदौरी इंटरनेशनल न्यूज अमुक पाथोकचरी बांग्लादेश प्राइम मिनिस्टर की एडवाइजर दिल्ली एयरपोर्ट पुंग अनि हेना थमखिबबु इकाइबा पीबनी हाइना फोंदोरखरी बांग्लादेश की माइकेदगी प्राइम मिनिस्टर तारिक रहमान की एडवाइजर डॉक्टर जाहिद उर रहमान दिल्ली एयरपोर्ट की धक्का तमना लाकपगी लंबेलदा एयरपोर्ट महापु पुंग अनि हेना ngai हिंदुना थमखिबा अदु इकाइबा पीबनी हाइना फॉर्मल ओइबा प्रोटेस्ट अमा थागलखरी इंडिया की अथॉरिटी सिंगना फोंदोरपगी मतुंग इना ममांगदा डॉक्टर जाहिद उर रहमान इंडिया की मायोक्ता कंट्रोवर्सी ओइबा वाफम कया फोंदोखिबा अदु वेरिफिकेशन तौनबगिदमक्ता वाहंग पाहुंग तौखिबनी हाइरी बांग्लादेश की फॉरेन मिनिस्ट्री ना ढाका लैबा इंडिया की डिप्यूटी हाई कमिश्नर ओइबा पवन वादेबु सुमन तौदुना प्राइम मिनिस्टर तारिक रहमान की एडवाइजर ओइबा डॉक्टर जाहिद पुंग अनिरोम हेना दिल्ली एयरपोर्ट फाजिंदुना थमखिबा अदुबु हकचिन मौंगदा नुंगाइतबा फोंदोरखी
Dr. Jayed Prime Minister Tariq ki policy amasung strategy affairs ke advisor oibada natana information and broadcasting ki su minister oiribani. Mahak nomaizing numita New Delhi da pangthokpa kunipan shuba committee on senior official of the Indian Ocean Rim Association ki mifum yawba lakhibani. Mahapu Indira Gandhi International Airport ta Immigration Authority singna security check ta mahaki maming adu flag tawduna pung ani ngai handuna thamkhibani. India ki Deputy High Commissioner Vadena Nungtilda Bangladesh lenga ki foreign officer lakuna mangonda Bangladesh Foreign Ministry ki Michael de ki India lenga ta penda ba phongdokpagi cherol adu khusina ki haina Bangladesh Foreign Ministry ki wangangloi Sahidur Karimna paugi mifum amada phongdokhi. Mahak mifum adu saruk yadana Bangladesh ta adumak hanki Dr. Jayed na diplomatic passport ama paibagi mahuta regular oiba Bangladeshi passport ama pairaga SAARC gi visa ama pairaga lakhibani. Mamang da mahak Prime Minister Sheikh Hasina gi mayokta akan mawafong kaya phongdokhiba critic amani. Aroibada Lebanon gi matangda Netanyahu na syllabus singa si penba yaudi hana Trump na phongdokri. Lebanon da laiba Hezbollah militant singa si lakshina na bahona bada Israel gi Prime Minister Benjamin Netanyahu na lokhaliba military operation sing asida penre haina US gi President Donald Trump na phongdorakli. Thabagadu khongjal yang na mangjong na pangthoklamba yabani. US gi President aduna makha taraduna Israel na Thuna yangna Hezbollah singbu lakshin mangamdaba maramna Syria da oina thabak sinanabagi wafam ama lakpayai haikri. Lebanon gi mafam kayada Israel gi maikay digi chathariba attack sing amadi mafam adugi Hezbollah gi maikay digi khudhalakpa mayam aduna Iran adu sangthana thabak oihalibani. Masina Iran gi US ka marakta yadaba ama purakpa ngamlakliba asida chawna apanba pirakpa yai haina makhatana phongdokhi. Iran ga USA ga yanaba puraknabagi damakta aroiba khongfam yogadaba pung ani mukta ngairaba matanda Israel na Lebanon gi konung Beirut chathakiba adubu matang chadi haina pendaba phongdorakli. Netanyahu makhata na malal shiraduna Trump na Lebanon da Hezbollah militant sing loishinbagi operation sing adugi manung channa micham sibagi chang hengalakpa masidasu pendaba phongdorakli. Mafam aduda noma kangduna Israel gi maikadagi bom thadaba amadi nomai kapshinbagi thabak lepa leitri. Micham sibagi masing asi noma nomagi hengalakli. Israel na Hezbollah ga khutodariba asi matam kuimankre amasung miyoi kaya shibagi masing hemankre. Kanagumba amana thinanabagi damakta mahak lairiba yum adu thugaigadaba natte. Yum adu da Hezbollah nataba atopa micham kaya amasu leiramba yai haina Trump na makhathaki. US ki President aduna makhatana suggestion piraduna Israel na ngamdaba thabak adu Syria gi President Ahmad al-Sarada Hezbollah sing lakshinana ba thabak sinana hena fare haina phongdokhi. Masigi matangda Israel da su makhoi gi oiba operation sing adu leptuna Syria da sinakina ba suggestion pikhi. Syria gi President Ahmad al-Sara yamna ngamba miyoi amani hauzik fabda sarana mahaki afaba ngaka tawi mahakna haiki ba thabak khudimak ngakshena pangthokpa ngamni karigumba Israel na micham kayama hat tana thabak loishinba ngamdrabadi al-Sarada oina sinakibana hena fare haiki. Iran gi maikaidagi su Israel na Lebanon da chathariba military operation sing adu matam pumnamakki oina lepnaba takshilibani. Northeast Window TV na sandok chariba nungthilgi pau matang asida losinjari miyeng tabiri ba pumnamapu amuka suhana khurumjari. Manipur University of Culture Palace Compound Academic Session English Singani Kunjataru ki National Education Policy 2020 की मखादा 4th year BA degree program की online application form था बहुजन पिजरिबो course सिंधी BA in dance, BA in music, Manipuri folk and traditional music, Hindustani music, BA in Thangta, BA in theatre, BA in Sankirtana, BA in Umanglai Harauba, BA in Tribal Studies, BA in Visual Arts.
ꯍꯥꯏꯔꯤꯕ ꯀꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕꯒꯤ ꯃꯇꯝ ꯖꯨꯟꯒꯤ ꯇꯥꯡ 10ꯗꯒꯤ 23 ꯐꯥꯎꯕ ꯑꯣꯏꯖꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ www.muc.ac.in ꯗ ꯆꯪꯂꯒ ꯈꯪꯕꯤꯕ ꯌꯥꯒꯅꯤ मास्टर तौबीनिंगबा महिरोइसिंगिदमक्ता स्पार्कल इजू सर्विसना एब्रोडता मास्टर तौबा याबगी खुदोंचाबा पिजरी मैनेजमेंट इंजीनियरिंग प्रोफेशनल कोर्स याउना एनी सब्जेक्टा मास्टर तौबगी खुदोंचाबा पिजरी तंबीनिंगबा महिरोइसिंगिदमक्ता कोर्स सिलेक्शन डॉक्यूमेंटेशन इंग्लिश लैंग्वेज ट्रेनिंग वीजा एप्लीकेशन मॉक इंटरव्यू प्रिपरेशन एकोमोडेशन चिंबा स्पार्कल की माइकैदिगी मतेंग पिजरी लोइनना 100% एजुकेशन लोन स्कॉलरशिप फैसिलिटीज पार्ट टाइम जॉब असिस्टेंट की खुदोंग चाबसु पिजरी हाइरिबा कंट्रीज सिंग अदुदी UK USA Ireland Australia Russia Italy Germany na chingbani akopa marol gidamagta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau